खुरुमजरी SKTV न्यूज़ पु यंगबिरी बपुम नमकपु लाइकुराम थोई चैनल ताराम नोकचरी अहानबदा मरुइबा पाउ सिंह पिजरी चीफ मिनिस्टर कैबिनेट मिनिस्टर MLA सिंह अमदी लेबाक मियामना नुपी लान सिंह फुरादा हैकत लेकत तमदुना मरिफु मंगा रक सुबा नुपी लान सिंह थौरम ngasi पांगथोखरे अमसुंग तोंगान तोंगान बे येलहो फुरुके नुपी लिसिंग अमगा चमंगा मंगाना सरुक यारदुना ngasi 39 सुबा स्टेट लेवल नुपी लान सिंह लमजेल माई पाकना पांगथोखरे मालम के मफुम अमा हेक्ता दे यंग यारबा मणिपुर की अहान OTT प्लेटफॉर्म SKTV बो सपोर्ट तौबिबगी दमक पुनमक पथागचरी हौजिक पाउ संदोक न पिजरी मणिपुर लेंगाक न सिंदुना मरिफु मंगा रक सुबा नुपी लान निंगसिंग थौरम ngasi पांगथोखरे ngasi ayuk chief minister na luchingduna cabinet minister khara yauna tongan tongan ba MLA singna nupilal memorial complex ta leiriba nupilal ningsing furada haikat lekat tamduna ikai khumnaba utki maduda manipur lenga ke civil amadi police ki makok thongba officer singsu saruk yakhi tungda GP women's college ta ningsing numit asigi mapungoiba thauram pangthokhi thauram maduda chief minister nongthomam berenna athoiba mithunglen oikhibaga loinena minister thongam biswajitna thauram mapu oina saruk yakhi manipur gi nupi singi oiba akhanaba numit asida manipur gi nupi MLA manga gi manungda makhoi ahum akhanaba mithunglen oina saruk yakhi makhoi sing adudi oinam assembly constituency gi MLA irengwam nalini Chandel Assembly Constituency की MLA SS Olis Amadi Nauria Pakhang Lakpa Assembly Constituency की MLA Sagolsem Kebini अखनब मिथुंगलैन की वारोलदा MLA इरेंगबम नालिनीना मणिपुर की नुपी सिंगना लमदम असिदा लौदुना लाखिबा थौदांग सिंह सिंथाखी अथोइब मिथुंगलैन की वारोलदा चीफ मिनिस्टर नोंगथोमम बिरेना महाकी लेंगाक असिना नुपी सिंगी याइफनबा पाइखतखिबा थौरांग सिंह पनखी मदुगी मनुंगदा डिस्ट्रिक्ट सिंगदा इमा कैथेल साखिबा मदी नोंथांगलै मयाइ फतेंगबांग स्कीम की मतंगसु पंदुना लेंगाक असिना लमदम असिगे नुपी सिंगी दमक अखनबा थौरम कया पाइखतली हाइबताखे मणिपुरदा हौजिक थोकलिबा इरांगी मतंगदा चीफ मिनिस्टर न मखाताना हाई थोकलिबा इरांग असि खरा अरुबा ओइबना इरांग असि लोइसिनबा मियामगी अपामबसिंग खुदकता पाइखतपा यादबनी अदुबु सेंटर लेंगा की स्टेट लेंगा कपुन तानदुना तुंगकोइन चटकदबा वारोइसिन अमा पुरकनबा होटनरी लमदम मसिदा थोकतुना लाखिबा थौदोक वाथोक कयाना मरम ओइदुना तुमफम चाफम खंगदना कांग मरकता लंबी लमजाव लैरक खुलक तयारिकतुना लाखिबा अदु पालिबा लेंगा कसिना खरद ओइरबसु कोखलगे खलुबनी अदुबु खंगहौदना थोकिबा इरांग असिना हानगी फिवमदा हंजिन हनबसी लाइबक थीबनी मसि कोखनबा होटनरी हाइना चीफ मिनिस्टर न मखाताखी Manipur की इमासी सही तरह खुदाक हकतगी लेवा की मियाम वार कथोग लाखी इमासी ब्रिटिश की मतलब थेनकी अवाब कया अतई अतई आर्म फोर्सेस स्पेशल पावर लौथोनबगी होनबद थेनकी अवाबसिंग फैक्ट एनकाउंटर तौरपगी मायोक्त थेनकी अवाबसिंग आर्म फोर्सेस स्पेशल पावर एन मियोर मिनिंग तौरप मतमद तुम्हम चाबम खंगदना कांग मरकता मैरा पायरगा सोरोक्त लेखिबा मदुगी तांकक मयामदो ngasi ki sarkar pailuna sai koina kaupleite adumamna koina armed forces special pawer lokthok horukibani sachina complex women ki bana marum warkanda tap pai ya da biya dumba khudong sada balaiduna pe matam khara changbani unim khada biyo bharat sarkar and state sarkar pe jointly yam fajana tanaraga yamna permanent hoiba solution ama pornaba koi kan honari akhoi gi marakta bhap tanadaba leibasing haminaraga वारी सानरगा अखोई अमत ओइना पुन्ना चटमिनदना लाइबाक से थुबा मतमदा शांति हंजलंगना बखोई होनमिनसी
Tongan ba yellow furup ki nupi lising amaga chamanga mangana saruk yaraduna ngasi kuntra humdoi suba set level nupi laning sing lamjel mai pak na pangthokre kuntra humdoi suba nupi lal ning sing lamjel amadi ning sing thoram english ani kunmari organizing committee na sinduna lamjel adu nupi lal complex mamangdagi hauraga singjamai supermarket ta lamtungfam oiki mafam aduda nupi lal ning sing thoram amasu pangthokhi Pangthokiba ningsing lamjel aduda chahi kuntra manga dagi nimfu manga fawbagida khontha khabam dagi sunita ningombam na ahanba kundrak pa makha laikai dagi wangkhai mayum sobitana ani suba amadi takel khongbal dagi paunam indirana ahum suba takhi chahi nimfu taruk dagi yangkhai mapan fawbadana hairangoi thong yaingam leirak dagi ahan them joymati na ahanba khontha halup Makha laikai dagi wangjam maimuna ani suba amadi khangabok awang laikai dagi saikhom bidesini na ahum suba takhi chahi humfu amadi mathakidana khurai chingambam laikai dagi irom indirana ahanba kongpal mutum laikai dagi chingtham thambal sangna ani suba amadi chinga mathak dagi rajkumari tamfasana na ahum suba takhi loinana lamjel aduda saruk yakhibi chahi khwai dagi yamlabi nupi ahum singjamai Chingtham laikai dagi pebam prasi chahi marifutara mari chingamakha maisnam laikai dagi soraisam shyama chahi marifutaret amadi chingamakha maisnam laikai dagi khetrimayum momon chahi marifuni dasu achamba khudol piduna ikai khumnaba utki nupilal ningsing lamjel aduda chahi kuntra manga dagi chahi nifu manga fawbada mioi chatruka ani chahi nimfu taruk tagi yangkhai mapan fawbada mioi chamanga ga yangkhai humdoi amadi chahi humfu amadi mathakidana mioi chahum yangkhai punna mioi lising amaga chamanga mangana saruk yakhi Armed Forces Special Power Act AFSPA English amaga chamapan yangkhai nipanasi aikoi khudingmakna draconian law amani haiba khangnare adubu state asigi issue asiga AFSPA ga mari leinade khalli haina Mahut Minister Yumnam Khemchana phongdokre Imphal gi Nupilal complex tagi ngasi ayuk kuntra humdoi raksuba Nupilal ningsing lamjel lam thabaga mari lenana Minister Khemchana paumi singda phongdokhibada Nupilal numit ase matam adugi thauna farbi ima singna achauba thodang lauduna Manipur kankhiba numit amani senglaba numit asina lakpada lamdam asida thokliba irang khudingmak loisinduna tangdu laitaba lamdam ama purakpa oirasanu Minister Y Khemchana makha tarduna hauzik thokliba irang asigi solution ama puraktuna Hana Lairamba Tangdu Laitaba Manipur Adu Amuk Hanjin Hanba Tangai Fadabani Manipur gi Kachin Koya Sin Bathungna Lenga ke administration Yauhanba Mathautai Nakalani Makta Mukna Ribasi Gun culture na solution Purakpa Ngamloi Malem Geni Suba Lanjau Fawba Wari Sanaduna Loishin Kiba Ngaktani Haiki Manipur ki kudo wato kaya da political amadi economy jadi rajniti diloina na Midon ni babu yawa alo ba yeho kaya da imasina saudang longda laga Manipur kan gi bagi edu ba numit amani hai jabtai ga sin pilan sing numit ina ko me pangtok ni se daina amdani se asi sugumba am sengla numit asida mena mijing jering si ko ye Manipur da tangdu leita da na thodi ba kalu irang maina thodi ba gi to kaya asi numit asina lagda si in betapa lamdam tu oya sunu aspas hi as a whole si draconian law ni na ikoi kudu mangna ai na riba law amani kare ni ngasi lady ba irang isu siga aspa ga dei kind related with the brain khali lady ba isu si ni koi aspan solve ko do dinati lady ba isu si ni ikoi hadana tangdu leita na famina ka anda sagi sigaya de haiba wahum ke ama sanar ka anda tangdu leita na sam train khali India laingakna Manipur gi furup kanglop namthanaba kuki bukhudlai oina sijinabani Manipur gi asingba yeknabadi India laingak ni haiba mayek sengle haina amuko gi president Nando Luwangna phongdorakli puwari gi tangkak anida lamdam asigi mama oibi singna lawkiba thodang utkiba thona lingjel nauhona naning singduna ngasi marifu mangarak suba Nupilan numit Committee na DM University campus ta leiba JN Dance Academy da Nupi Lan ningsing numit thauram pangthokre
Marifu mangarak suba Nupi Lan numit committee asida Amkil Kanglamai Poireinei Merol Amova Nupi Samas Tamichingmi Mepuak Kil Amadi CLK Yauri Tauramaduga Mari Lainana Amukogi President Fairoism Nando Luangna Makataraduna Hai India Langakna Lonza Lontup Toduna Tenkang Kayada Manipur Tukainaba Honaribasi Kaidonunda Mai Pakloi Manipurbu Indiana Mutatlagani Haina Fung na Malay Miamda Lautok Piro Madugi Matamda Matam Amagi British Langaki Mayukta Tauna Fana Lanteng na Kibagum Lanteng na Naba Sem Sari Haiki Mahak na Hai Lanfam Amada Mai Pakpa Natraga Mai Tiba Haibaduna Wafam Amani Adubu Ima Laibaki Damakta Tauna Fana Chongtoktuna Lanteng na Kiba Adubuni Tungi Mirol na Sona Hogadawa Haina Fungdoki Howjikti akhoi Manipur gi miyam Manipur gi nupi sing maruin ima ibel singna lamjau chok ta thoktana maribak mafurup kannaba honari hoji akhoi ima ibel singna hairi akhoi minai gi thakta mungnaba pamde mapu riba Government of India na khoi ga muknage haibagi tangkak te ima ibel hojik phi semba matam oiradana mayam da ngasi nupi lan gi thokdok chi mayam pak chana tongnaktana mafam sida ju pangthoktana mayam na masigi chapchaba phiri am logjeri akhoi ima ibel singna akhoi mapu riba lan thoiba wathok lan thok chi injaliba akhoi gi madugi sillangi ba kambu Bharat Sarkar se na khoi go ina signal na khoi gi tangdang ma piri ma hairo adu lona thumna toba lonja lon thup to hui thabak se khoi Manipur khunai di chanarakte ngasi gi nupi lan na misida amko ju piri chem lepa hairi se Bharat Sarkar da na khoi na Manipur thugai na ba thengkang kya toba lonja lon thup taroga kanglu phurup singda amada ama hajila tori mayam se madugi chakri madugi longnam lang mayam do akhoi khang ngamdre Bharat Sarkar na khoi na pami ba Manipur muthana ma honari bedo taseng na khoi muthana ma honare haina phone lautho pithibig miyam jo khangge sino madu chap chana thengna jage madu gi khoi ningan roi mai thiba mai pak pai bisuna wapam ho jage su Jiribam district ke Borobekra police station manakta sakti leiraba bom ama pokhai khre haidi Police tagi fangba pau gi matung inna aikhoi gi Jiribam paumina pirakpa pauda ngarang numidang pung 8 rom taba matamda Jiribam district ke Borobekra sub division gi manung chana leiba Madhupur amadi lamthai khunau khul ani gi marakta leiba mafam amada sakti leiraba bom ama pokhai khibani Thaudok thokiba mafam ado Borobekra police station dagi supnatagi kilometer ani makhai rom tamak lapna leiba mafam ni hairi adum oinamak bom pokhai ba duda asok apan amadi mishimina yawbugi paudi leite kanana karigi damakta bom pokhai halam libano haiba hauzik fawbagi oina khangba ngamdri hairi police na thaudok adugi matangda case ama lokhatuna thijin ba hawkre Security force na Churachandpur amasang Chandel district ke tongan mamafam anidagi khutsu khulai kaya fagat pangamle police ki pau matung inna Manipur police amasang Central Security Force ke apunba team amana ngarang Churachandpur district ke manung chanba taising ge area da thiba huma ki thabak chathaki maduda sakhang daba singna lotuna thamlamba oigani chingnaba 303 rifle ama 12 bore single barrel nomai mari 9mm pistol ama .22 gi rifle ama 12 bore shotgun ama 7.62 mm gi maru taramathoi 9 mm gi maru manga .22 gi maru ani 12 bore gi maru kunthra taruk 303 rifle gi magazine ama amasung pistol gi magazine ama recover tawba ngamki amaromda Chandel district ke Sarang Tampak amasung Ringkhu gi mafam singda thiba humagi thabak chathabadasu magazine ga konana AK47 rifle ama 9mm pistol gi magazine ama local made mortar pompi ahum local mortar pompi ge bomb ani amasung single barrel gun ama recover tawki makatawa logi thabak lokhatnaba khusukhulai sing adu mari leinaba police station singda sinakhre hairi Manipur Police amasong Assam Rifles ki apunba team na ngarang lo na tingkraba lalaholo pre-pack pro gi keder ahum fagat pangamle Manipur Police ki pau na hai ngarang Manipur Police amasong Assam Rifles ki apunba team na Thawbal district ki Thawbal atokpam gi mafam dagi pre-pack pro gi Nambram Indrajit Singh chahi kunithoi Rajkumar Mohan Sana chahi kunmathoi amasong Waripam Albert Maite atopaming thoi chahi kunmathoi hairiba keder ahum asi fagat ki Makoidagi HE hand grenade ama loop asigi demand letter manga mobile phone ahum amasung
Honda bike amasu recover tawba ngamkhi faraba prepak pro gi kedar ahum adu makhataba logi thabak lokhatnaba mari leinaba police station da sinakre hairi Pau meeting tabiriba pumnamakpu atenba break amatang longminasi Dynamic Student of the Year 2024 Dynamic Groups of Institution Miyam gi tengbanga loinana Satliba academic session asidagi hoduna 2025 ta SSLC exam mayok nagadoriba students singi damakta khallaga NEP 2020 de yumpham oiduna Bosem gi syllabus amadi skill based co-curricular activities jagoi isai storytelling poetry writing skills extempore amadi subject model explanation na chingbagi live performance ka 50-50 mark oigani makok thonglaba nupa nupi mahiroida shilaibi amadi shilaiba haina mingtholaga loinana Dynamic Student of the Year 2024 Mangal naiba hayengi damak mating leiba ngasigi naharol sing kawiraganu Dynamic Student of the Year 2024 lakadoriba December gi tarik 19 2024 asida pangthoklagani SKTV News की माइक में टोंगान में एपिसोड सिंगा मिया में खुदों चरब सिंग पाउदम दुना लागले The Mike Man की अनोबा series Go to Relief Camps series asigi episode mathang miya में दमक नौ न पुदुना लाक्सरी लांजना दुना टोंगान में relief camps सिंगा From Lodana Riba, Miam Unaba, Papa Madugi, or your Pibam Miam the Uhangado Riba, new series of The Mike Man Go to Relief Camps every Wednesday at 2 p.m. only on SKTV News. Break imatong makhataba pausing amuklong minasi. Malim gi laibak singda sinthung na pangthokpagum Integrated Rural Development Service Organization IRDSO Wangjing sinduna numit tarataruk ni chupna chatharakiba activism against gender based violence ki campaign ki saruk ama oina ngasi International Human Rights ki palan thoram pangthoktuna miyam gi khongchat chatkre Haukiba November thagi tang kun manga dagi hoduna chatharakiba campaign asigi saruk ama oina IRDS ona State Commission for Women amasung Winzi Women in Governance Thaubalga khutsam naduna mahiroi sing yauna chatkiba khongset adu Wangjing da leiba IRDSO office mamangdagi IRE group of institutions Wangjing gi founder principal Rajib Kumar Naring Bamna lamthaki Khongchat adu National Highway Chamaga Supna ani Imphal More Lambida Wangjing Kaithel Fawduna Chaturaba Matung Amuk Halaktuna IRDSO gi office ta loishinki Khongchat aduda nupi angang gi mayokta chathaba miot minai khudakta lepu nupi angang singbo ki tujungba yaudana hinghallu nupi angang sing sanapot nate mioi bagi hak ki damak aikhoi punna lepminarasi nupi gi hak mioi bagi hakni Aranbagi mayokta aikhoi punna leplasi haina iba play card kaya sizinnabaga loinana kholau kaya ga loinana miamda paujel pikhe IRDSO gi promoter oinam thoibina paumi singda phongdokhibada numit tara tarukni chupna chathakhiba activism gender based violence campaign ge saruk ama oinangasi ngasi asi khongchat amaga loinana malemgi miyoibagi hakki palan thauramasi pangthokpani haikhi अकोगी IRDSO अमसुंग वुमेन इन गवर्नेंस थौबालगी अकोई विंग टीम गा लोइनाना नवंबर की तांग कुंगर मंगा दगी दिसंबर की तांग 10 फावबसे अकोई 16 days activism gender based violence के अकोई एक्टिविस्ट असे अकोई पांगथोगा अकोई अदुम लाकबनी पी मसु अंगांगी तसथरीबा ओट अनै सिगी खननैनाबा डिस्कशन कया मसु तौक्रे दु ngasi nupi lan ga loinana अकोई दिसंबर की तांग 23 सिदा अकोई 16 days activism की थौरमबसे अकोई रैली असने लोसन जगनी हाइबा RKCS Birth Centenary Celebration Committee amadi Sahitya Thopang Lupna Sinduna Rajkumar Chandrajit Sanage Chama Suba Mapokumun Thoram ngase Kaisam Thong da leiba RKCS Art Gallery da pangthokre Thoram aduda Standard College ki hanagi principal
Chongtham Ongbi Subadani amadi Art Society Manipur gi President Jiribam Joy Chandran saruk yakhi Thauram aduga mari lenana RKCS Birth Centenary Celebration Committee amadi Sahitya Thaupang Loop ki Secretary RK Budhimantana haikibada Thauram asi RKCS na Nupi Lan gi matangda hakthengna uhoba mitam kaya yekpadanatana Nupi Lan gi mitam Khinnaba honabada lawkiba thaudanga loinana article kaya phongkiba adubu ningsingduna pangthokpani RKCS na Nupi Lal gi mitam khinnaba kidamakta mahakna kumja 1950 da design tawkhibani haina phongdokhi ngasigi thauram asida mioi 19 na Nupi Lal da saithaba sairing pathokhi RKCS na Nupi Lan gi mitam bumiyam da khudol tamnaba honabada lawkiba thaudang kaya busu saithaki RKCS na mangna parewa manamna munchidaba painting me am yek pasida mana project liba Nupi Lan mitam se sana wohana bada man design tokna mana awawa yanang giba me haidi matam da yena ba me am yaw communication na adu RKCS masadi akoi gi Nupi Lan no go oibana mana design su tokna ngase akoina uwa phangisni asuguma mana Nupi Lan ga mai leina ba sabakara mayam gi miron gi damta mana kathomba sikidamta akoina maki Chama suba Pokemon sahi musatara iba sida aina magi chu Nupi Lan sida mabu ningsang boina amasung magi maramda Jiribam Joy Chandra Sharma koi hanagi Art Society gi chairman na RKCS amasung Nupi Lan haiba iramsida wari watai ama thambiraga matungda Chongthamong bi subadani lebina thongmapu aga koi saying pabagi thoramamusu tathagadabone Babu Jagjeevan Ram Kala Sanskriti Sahitya Academy amasung Rajendra Bhavan Trustna punna sillaga New Delhi gi Rajendra Bhavan da ngarang pangthokiba Yankhai Humdoi Suba Rashtriya Vijay Diwas English ani kunmari da Manipur dagi social activist Ketrimayum Priyobata Maitei da social work category da lemjaningai oiraba Dr. B.R. Ambedkar National Samant Padak National Award English ani kunmari gi mana pirakre Priyobata Maitena matam sangna miyam gi thabak thauram kaya paikhatkhiba adubo sakhangba utuna lemjaningai oiraba mana si lanthokpani hairi mana fanglaba Ketrimayum Priyobata Thobal district ke Kairembikok Mamanglai Kaidagini mana yenthokpagi thauram aduda India government ke social justice and empowerment gi union state minister Ramdas Atwale amasung Lok Sabha gi hanagi speaker Dr. Meera Kumar ne saruk yakhi Thauram aduda Manipur gi misak naiba mioi kayadasu tongan ba national award sing piduna ikai khumnabu utki Universal Friendship Organization UFO Northwest Headquarter number 1 Kadangban Battalion ge manungchen na leiriba Maitei Huyen Langlol Sintam Sanglen Sajjal Academy UFO Thangmaiban branch ki Taramapan Suba Raising Day Thauram pangthokre Thauram aduga mari lenana UFO gi founder Oza Luching Purel RK Manisana gi mafamda ikai khumnaba utkhi Thangmaiban branch ki ex-president Sinam Ibom Chana Iputhau Pakhang Bayekpa Malem gi Firal Singkhatkhi amadi Malem gi Firal gi mafamda UFO gi member singna ikai khumnabasu utkhi Manipur gi irang na maram oiraga lanjena duna leiriba singi oiba one day free medical camp ama Tarit Suba Unique Society Jiribam gi mabokumon thauram gi saruk ama oina pangthokre Jiribam Higher Secondary School da hangba relief camp amadi multipurpose sport complex Mahikhulen da hangba relief camp ani da leiriba singi damakta pangthokiba free medical camp aduga mari lenana Unique Society Jiribam gi hanagi General Secretary PH Gyaneन्द्rana phongdorakpada Unique Society Jiribam gi Tarit Suba mapokumon numit asi chahi gi oina thauram amaga loinana pangthoktuna lakpani adubu chahi sigi oina di hojik thokliba Manipur gi irang asina maram oiraga awaba chaitheng mayoknariba IDP singi khalaga medical camp asi relief camp anida pangthokpani haiki
फाउंडेशन डे का मरी लेना रिलीफ जीराम तोान रिलीफ कैम्प जीराम हायर सेकेंडरी मल्टीपर्पज स्पोर्ट कॉम्प्लेक्स विद्यानगर रिलीफ कैम्प इनमेट फ्री मेडिकल कैम्प सिंजबनी फ्री मेडिकल कैम्प जीराम हायर सेकेंडरी की अयु पुंग 8 होरगा नुमिदुंग पुंग 12 फाउ पांथोक्सगनी विद्यानगर मल्टीपर्पज स्पोर्ट कॉम्प्लेक्स तना नुमिदुंग पुंग होरगा नुथिल पुंग 3 फाउ फ्री मेडिकल कैम्प पांथोक्चबनी कैसामथोंग एसीगे यामना मरु ओइरिबा लेकाय अहुंगी इरम नाला तिनफम ओइरिबा मफमदा मेशिन सिजिनदुना ngasi social activist Elangbam Johnson gi meeting makada club ka khutsam naraga sengba hokre iram nala sengba aduga mari lenana Elangbam Johnson na phongdokhibada hairiba mafam asi nong khajiktang tabada ising na thumjinba mafam ama oiri ising thumjin bana AC asigi danatana miyamna lambi chathok chasin tawbada aduki matik khudong chadre hairiba asidagi kharado oirabasu safana ba mahakki maikaidagi hotnabani haina phongdokhi AC asigi ising ichaw toina thokpa iram nala sing asi matamga chanaba mawongda sembagi tangai fadaba oire haina lenga ki meeting su singsilakli Haukiba December amadagi taruk fawba Baba Buddha Sahib Diwan Hall Jabepwal district Tarn Tarant Punjab ta pangthokiba kunmari suba kunmari 24th Sub-Junior National Wushu Boys and Girls Championship ta under 12 years 21 kg gi Wushu Sandada silver medal lawrak pangam khraba Sarangthem Dingku Kwaksify apun balu KAL na ngarang Kwaksify mamang ibudong nungda lairen pakhangba laipung Kwaksify da taramno okre taramno wokpagi thawramaduda Nachau Jila Parishad ki ex-member Thiam Dilip KAL की प्रेसिडेंट मैसनाम तेजमनी खोइजुमान क्वाक्सिफाई ग्राम पंचायत की चेयरपर्सन थौदाम अहानबी मादस प्राइट एकेडमी क्वाक्सिफाई की को फाउंडर कोंजेंगबम देवेंद्र अमदी खोमद्राम बसंतना सरुक्याखी ngasi state asida oikiba aing asagi pau amuk pizari ICAR Regional Center Lamphel Patagi Fangba report ki matung inangasi state asida khwaidagi sabagi chang Celsius degree 19.5 aduga khwaidagi ingbagi chang na Celsius degree 9.5 oikhi nungshita yawbising manilgi chang na ayukta chada 35 amasung numidang wairamdana chada 95 oikhi aroibada maroiba pausing amuka hana pizari Chief Minister, Cabinet Minister, MLA Singh Amadi, Laibag Miyam na Nupi Lan Singh Furada, Haikat Laikat Tamduna, Marifu Mangarak Suba Nupi Lan Singh Tauram Masi Pangthokre. Amasung, tungan-tungan bigel ho furuk kinupi lising amaga chamanga mangana saruk yaraduna ngasi, kontra humdoy Suba State Level Nupi Lan Singh Lamjel Mai Pak na Pangthokre. Matang sida bulletin na siloy sinjari Manipur miyam ki punsida khwaidagi hena maruoiba state asigi laibag asigi amadi malemgi ipaw singi damak SKTV News permit yang taduna leibiyo madugi damak Google Play Store amadi Apple App Store da changbiduna SKTV Manipur gi app download tawbiyo amadi sel amata tingdana SKTV ki news amadi atai channel sing yengbiyo natraga SKTV ki website skyic.in da changbiraga website asimaktada our OTT haiba option da click tawbiraga meeting tabiyo amadi aikhoi gi social media handle sing da join tawbiduna khudaki oiba ipaw sing lobiyo pumnamakpu khurumjari